जे मतंग लग सके असन सना एम सेरिंग अहन बराउ की प्रो टू यूजर अखोई लेंसिन बिरिबा ऑनलाइन खुटांग लेंसिन बिरिबा ओजासिंग बु काइखोम बोचरी लोइना लाइव स्ट्रीमिंग दा अखोई मियंग ताबिरिबा मरो मपांग ओजागुरु कुमना मकुसु आनमक्ता दे काइखोमनबा उच्चबगा लोइना अꯩꯅ ngasi अहानबा राउंड अꯩ खुदोल तमजगदौरिबा saireng asi अखोई असीबबु निंगसिंगजबा अदुगुंबा saireng अमककनी saireng gi maming si mit sina hek tumkhibada lobirasi panglamba mit sina hek tumkhiba mekup olamba nungsa sorsina hek lekhiba pungja khumlaroi aidi nangna kaubasu uraroi aidi nangna kapasu khumlaroi aidi nangna kaubasu uraroi aidi nangna kapasu otjabi nobjabi kapchet pinangi misnadagi chentherakpa aina tikthokri fau kangdabi ningai chawbi pirang ngamlaroi do tekthokba aidi punsigi chingelna loirabada laklabada aigi aroiba mikupna ngamlaroi do tekthokjaba aidi punsigi chengelna loirabada laklabada aigi aroiba mikupna ningsingduna kablakani thana oi nangi haukraba ibani wari sing thawai yaudraba hangchangdugi manakta famna lengdraba hangchangdubu nomduna kaubasu tararoidaba hangbasu khumlaroidaba lengdraba hangchangdubu nomduna kaubasu tararoidaba hangbasu paumennabasu phamlamda chatlage haiba paunanglamda aroiba mityengsu thamlamda nungaibasu tamlamda awabasu hanglamda bidai pi paunanglamda hongba yaraba pungpamnina kanna hipkrani aroiba bidai pi paunanglamdana hangba hongba yadra pungpamnina kanna hipkrani aroiba yahi maruk mapang laklani sakreng natai kulani konbirani aigi minsu asiba tabasu krani tadabasu tahankrani lengda thongduna purani loi famni hainaba du yaunaba hankrani idom raga hanna fauba yenglamdana leihawni aina taduna kanadraba lungdungum leihawni aina taduna kanadraba lungdungum kanadraba loijere yam noise sumba siragada sini haba saireng asi bada base toga ibiba saireng sin nenabagi matam pangdu apa ataba sinadi soidan namaki soidan nainabirangani jika on taba kamrendrana micro thado pireraga hamsang mayamda saireng kudo namtang tawina ba ingin jari अमुकसु हन्ना ngasigi अखोगी ngasigi online gi khutangda saireng sedunabasida tawgi aribo oja mayam maru oina ngasigi program si simbirakpa oja me hasimbu aina ikoknona khuramjari loina ngasigi arapada anakpada mafam kayada अखोगी लाइव सिबु एंबिरगा मियंग ताबिदुना अखोई बु पुकिंग थागोपि गनी हाना मतम गायने लेबिरबे एंबिरिबो मयाम बोइना इकोकनोना खुरमजरी अदुगा एगी sairengni hainasu ijeba nate aduga saireng oihibani adugumba saireng amtang pathokchage aigi sairengi maming ikai naidraba aigi pathokchadugoriba saireng sigi maming ikai naidraba khajing amu chenghumgi machu naidraba I ngaktana thallaba mitei macha aidi sathi nei kai je matam sida mitei nata poklaba achumbabu achumbani haibado khauba khukan panganbagi wahai pumba chumi haiba nesada tauba ngai hakki nungaiba ngai hakki hungba chingna jaidom ikheng sibu nongsagira Dhanachandra Mirzapur gira auba atabana angaubani nakai sengle aidi matam khibik achumba ngangbani achumba talepani karigino khangdi mangadaba kayatpu yamna nungsijai thadokningdi malem ut on khrasu aidi adum hingningi loijare oja matang sida noise sumba tanda jo dan haro ya dinna
ꯊꯥꯅ ꯂꯦꯡꯁꯤꯟꯕꯤꯗꯅ ꯁꯩꯔꯦꯡ ꯈꯨꯗꯣꯟ ꯇꯧꯕꯤꯔꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯛꯆꯔꯀꯥꯟꯗ ꯑꯦꯟꯕꯤꯁꯤꯡꯅ ꯃꯌꯥꯝ ꯁꯩꯔꯦꯡ ꯈꯨꯗꯣꯟ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯑꯁꯤꯒꯤ ꯍꯣꯁ ꯑꯃꯗꯤ ꯉꯁꯤꯒꯤ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯊꯧꯔꯝ ꯑꯁꯤꯕꯨ ꯏꯄꯥ ꯍꯛꯆꯥꯡ ꯌꯥꯎꯅ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯍꯦ ꯆꯥꯅꯊꯣꯏꯔꯕꯤ ꯍꯦ ꯅꯨꯡꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯍꯦ ꯆꯥꯅꯊꯣꯏꯔꯕꯤ ꯂꯨꯄꯥ ꯃꯔꯤ ꯆꯦꯜꯂꯕ ꯊꯥꯕꯜ ꯏꯄꯣꯝꯁꯦ ꯄꯨꯛꯅꯤꯡ ꯏꯊꯛ ꯍꯧꯗꯕ꯭ꯔꯥ ꯊꯥꯕꯜ ꯂꯩ ꯂꯩꯅꯝꯁꯦ ꯅꯨꯡꯁꯤꯗꯔꯥ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯕꯁꯟꯇꯗꯣ ꯅꯤꯡꯁꯤꯡꯂꯛꯇ꯭ꯔꯥ ꯍꯦ ꯅꯨꯡꯁꯤ ꯊꯣꯏꯔꯕꯤ ꯅꯍꯥꯛꯁꯦ ꯑꯩꯒꯤꯗꯤ ꯁꯖꯤꯕꯨꯒꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟꯒꯨꯝꯕꯤꯅꯤ ꯀꯥꯂꯦꯟꯒꯤ ꯂꯩꯕꯥꯛ ꯂꯩꯒꯨꯝꯕꯤꯅꯤ ꯏꯉꯥ ꯏꯉꯦꯟꯒꯤ ꯅꯣꯡꯖꯨ ꯏꯔꯥꯒꯨꯝꯕꯤꯅꯤ ꯄꯨꯛꯅꯤꯡ ꯏꯔꯥꯡ ꯍꯧꯍꯟꯕꯤ ꯊꯋꯥꯟꯒꯨꯝꯕꯤꯅꯤ ꯂꯥꯡꯕꯟꯒꯤ ꯃꯩꯁꯥꯗ ꯎꯔꯨꯝꯒꯨꯝꯕꯤꯅꯤ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯍꯤꯌꯥꯡꯒꯩꯒꯤ ꯊꯅꯤꯜꯒꯨꯝꯕꯤꯅꯤ ꯄꯣꯏꯅꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯂꯣꯏꯃꯣꯝ ꯐꯧꯒꯨꯝꯕꯤꯅꯤ ꯑꯣꯂꯦꯟ ꯇꯦꯝꯁꯤꯡꯅꯕꯤ ꯋꯥꯛꯆꯤꯡꯒꯤ ꯒꯨꯂꯥꯞ ꯀꯨꯝꯕꯤꯅꯤ ꯑꯩꯉꯣꯟꯗꯗꯤ ꯅꯍꯥꯛꯁꯦ ꯅꯟꯗꯟ ꯀꯥꯅꯟꯒꯤ ꯂꯩꯀꯣꯜꯒꯨꯝꯕꯤꯅꯤ ꯑꯩꯍꯥꯛꯀꯤ ꯃꯤꯠꯇꯗꯤ ꯅꯍꯥꯛꯁꯦ ꯁꯔꯒꯒꯤ ꯑꯞꯁꯔꯥ ꯂꯩꯔꯩꯕꯥꯛꯀꯤ ꯃꯤꯅꯦꯀꯥꯒꯨꯝꯕꯤꯅꯤ ꯍꯦ ꯅꯨꯡꯁꯤ ꯊꯣꯏꯔꯕꯤ ꯂꯩꯆꯤꯟꯅ ꯆꯤꯡꯗꯣꯟꯗ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡꯁꯦ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯅꯤ ꯐꯩꯔꯥꯊꯛꯇ ꯀꯥꯏꯗꯣꯡꯃꯤꯟꯅꯔꯤꯕ ꯄꯣꯝꯕꯤ ꯆꯦꯛꯂꯥꯁꯤꯡꯅ ꯈꯣꯡꯂꯤꯕꯁꯦ ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯒꯤ ꯁꯨꯔꯅꯤ ꯂꯦꯝꯂꯩꯒꯨꯝ ꯑꯩꯒꯤ ꯄꯥꯛꯂꯕ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯄꯥꯎꯖꯕꯤ ꯅꯍꯥꯛꯅ ꯏꯔꯥꯛꯅꯗꯨꯅ ꯊꯛꯈꯤ ꯈꯧꯕꯨꯝ ꯊꯟꯅ ꯅꯨꯡꯁꯤ ꯂꯥꯏꯖ ꯏꯔꯤꯛ ꯇꯣꯔꯕꯥꯟꯊꯛ ꯃꯣꯡꯈꯥꯡꯅꯔꯗꯨꯅ ꯏꯇꯝꯕꯥꯛꯇ ꯎꯏꯁꯤꯜꯂꯨꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯄꯥꯡꯊꯣꯔꯛꯄꯗ ꯄꯥꯈꯠꯆꯈꯤ ꯅꯍꯥꯛ ꯀꯣꯔꯣꯡꯅ ꯃꯌꯨꯝ ꯆꯪꯈꯤꯕꯗ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅꯔꯗꯨꯅ ꯃꯣꯡꯕ ꯏꯔꯥꯟꯅꯩ ꯄꯥꯡꯂꯛꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯥ ꯏꯁꯥꯅꯣ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯝꯕ ꯇꯥꯟꯖꯥꯁꯤꯗ ꯑꯣꯖꯥꯅ ꯊꯋꯥꯏ ꯌꯥꯎꯅ ꯃꯇꯝ ꯆꯥꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯄꯅ ꯔꯦꯁꯃꯥꯅ ꯁꯩꯔꯦꯡ ꯈꯨꯗꯣꯟ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯍꯣꯁ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯉꯁꯤ ꯑꯩꯒ ꯁꯩꯔꯦꯡ ꯄꯥꯃꯤꯟꯅꯒꯗꯧꯔꯤꯕ ꯑꯣꯖꯥꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯑꯩꯅ ꯄꯥꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯇꯝꯁꯤꯗ ꯀꯕꯤ ꯊꯤꯔꯤꯕꯔꯥ ꯅꯍꯥꯛ ꯐꯖꯕ ꯋꯥꯍꯩ ꯊꯤꯔꯤꯕꯔꯥ ꯅꯍꯥꯛ ꯐꯖꯕ ꯋꯥꯔꯣꯜ ꯐꯖꯔꯕ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯈꯤꯗꯧꯔꯦ ꯃꯇꯝꯁꯤꯗ ꯌꯣꯛꯈꯠꯂꯤꯕꯔꯥ ꯅꯍꯥꯛ ꯏꯃꯥꯔꯣꯜ ꯁꯤꯖꯤꯟꯅꯔꯤꯕꯔꯥ ꯅꯍꯥꯛ ꯏꯌꯦꯛ ꯃꯤꯔꯣꯜ ꯃꯤꯌꯦꯛꯅ ꯃꯍꯨꯠꯁꯤꯡ ꯆꯥꯎꯈꯠꯄꯅꯤ ꯁꯛꯅꯔꯛꯂꯦ ꯃꯇꯝꯁꯤꯗ ꯌꯦꯡꯂꯤꯕꯔꯥ ꯃꯍꯧꯁꯥꯒꯤ ꯂꯝꯗꯝꯁꯤꯒꯤ ꯐꯖꯕ ꯃꯐꯝ ꯌꯦꯡꯂꯤꯕꯔꯥ ꯂꯝꯗꯝꯁꯤꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯆꯠꯅꯕꯤ ꯀꯥꯡꯂꯣꯟ ꯃꯃꯤ ꯁꯝꯂꯛꯂꯦ ꯃꯇꯝꯁꯤꯗ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯏꯃꯥꯔꯣꯜ ꯅꯨꯡꯁꯤꯔꯤꯕ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯏꯌꯦꯛ ꯅꯨꯡꯁꯤꯔꯤꯕ ꯂꯥꯏꯔꯤꯛ ꯍꯩꯇꯕꯔꯥ ꯅꯍꯥꯛꯇꯤ ꯆꯥꯎꯈꯠꯇꯕꯔꯥ ꯅꯍꯥꯛꯇꯤ ꯁꯩꯔꯦꯡꯒꯤ ꯃꯆꯪ ꯊꯤꯗꯨꯅ ꯑꯐꯕ ꯋꯥꯈꯜ ꯈꯟ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯊꯤꯗꯨꯅ ꯏꯃꯥꯔꯣꯜ ꯏꯌꯦꯛ ꯁꯤꯖꯤꯟꯅꯔꯤꯕ ꯑꯣ ꯀꯕꯤ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕꯔꯥ ꯃꯇꯝꯁꯤꯗ ꯅꯍꯥꯛꯀꯤ ꯐꯤꯗꯥ ꯂꯩꯔꯤꯕꯔꯥ ꯎꯠꯂꯝꯂꯁꯤ ꯀꯕꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯇꯥꯛꯂꯝꯂꯁꯤ ꯏꯌꯦꯛ ꯏꯔꯣꯜꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯐꯖꯕ ꯂꯣꯏꯖꯔꯦ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯝꯕ ꯇꯥꯟꯖꯥꯁꯤꯗ ꯑꯔꯤꯕ ꯔꯦꯁꯃꯥꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯩꯔꯦꯡ ꯈꯨꯗꯣꯟ ꯇꯝꯕꯤꯔꯝꯃꯤ ꯃꯌꯥꯝ ꯌꯥꯝ ꯐꯖꯅ ꯀꯃꯦꯟꯁꯨ ꯄꯤꯕꯤ ꯑꯔꯣꯏꯕꯗ ꯀꯃꯦꯟ ꯄꯥꯖꯒꯦ ꯃꯊꯪꯗ